Chatliba tha asige kunga taret leibak popa numit ki ahing nongyayda putliba macha thamlamduna yumdagi thokibadagi mafam khangna leiribi Salam ongbi Niloda bu phangnaba thibada leibak miyamna tengbangbinaba salai apunba nupi lamjinglup sanonalgi president thingnam ongbi ivet thoina wafam kaya phongdurukli Hiramasi gamari leina ngasi Manipur Press Club ta look asna pangthokiba pawgi mifam amada thengnam ive thoina haikibada Kwagaichal lamdong lekai yom palakibi seram ningon Salam ongbi Niloda mapuroibagi ming Salam tomba masamakna pokchaba numit taran ni fawba fawdriba macha hundok lamduna yamna ningamdaba amaga loinana mayumdagi thokiba CCTV footage singdagi uwa phanglabasu ngasi fawba mahak mafam karaida leiriba haiba khangbangamdana leiri baramasina hariba nupi asibu phangnaba thibada leibak miyamna mateng pangbiduna sanonalna mamang matam singdagi hauna samasa sigi nupi khunaibu kanna mohonrakliba asida saruk yabiyu amadi mahaputek ta kaidana thambiramba thoklabadi imung adusu luk asina awang bathakte kai khomnaba uchagani haiki masidana tra pawg mifam adura saruk yakibi luk asigina general secretary ki thaugai puribi akoizam santi leimana haikibida nupi amana pikliba macha amabu hunduk lamnaga awaba kaya thallaba khongthang amaga loinana ahing nongyayda mayumdagi thokraga ngasi fawwa thiba phangdana haibasi luk asna hakchina lawi amadi thawdok asibu mapung fana thejinduna Niloda gi punsibu kannaba hotnagadi masida lamdam asida khundaminariba khudimangna hariba nupi asibu thengnaba natraga khangna janaba singna mahapu changjafam pibiba thoklabasu thoklabadi mahakna manak nakpa police station natraga singjabai chinga makhada leiba lup asiga office ta paw fawbiduna lup asna iramdam gi nupi khunai bu kannaba honaba asida tengbang biu haina makhata ki Niloda chan pichi pili macha hundo omaga tarik kun gatare ki thengada macha piba yum chendiba masisi yum chen hundo omaga mana side post camera di yengba matamda yangna plenda bi khongthang amaga khangba chakhiba sida ngasidi chalai pumbana bi lamjing lup sanoran isa khumuli user e ngasidi sarang kari gumba nana machi ndele suama dele su ngasidi lamdam chile be e japuna manga isa na pi na macha ko na gi damakta mafam amada mandale ga su chalai pumbana bi lamjing lup sanoran sijamai singa makhada sinabiu sijam adoga khoi ningo legi myang kanna gi damakta kanglei gi damakta akhoi ni lili chatna khotna tholaktana myam hena khangbira mani hadwa phamje myam ni sibiraga mabu thitokora saruk yabiro u kanagumbi dumdam sigi isa sina mabu thinabi ba lambi lamkhanga thinaba tagasu mabu pusanbiraga salai gi office ta akhoi ni pijari ba contact number ahum bije khoina 9233028400 97736782669 8974689700 haiba contact number ahum sida khoi salagi da po pibiraga kanagum thabemasu akhoi ga unabiraga Niloda si khoi gi ama phangda miyamna mateng pangbi haiba ko thamjage